ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯒꯂꯥꯇꯤꯌꯥ ꯄꯟꯗꯨꯞ 5 ꯄꯗ 18ꯇꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯊꯋꯥꯏꯕꯨ ꯌꯦꯛꯅꯩ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯍꯛꯆꯥꯡꯕꯨ ꯌꯦꯛꯅꯩ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯥꯝꯕ ꯑꯗꯨ ꯇꯧꯗꯅꯅꯕ ani asi amaga amaga yeknaduna mayoknai tamina khraba wahi asi akhoi mayam gi mathakte ibungona bor pinabiba oiseno amen ngasi numida sida aigi sarmon asigi hiramoina thamjabadudi sarga changba yabagi khudam asumna thamjabani aduna akhoi asi soidana sarga da changba yaradra haibagi khudam singado aingonda leirabra haibagi matang da akhoi tamina gani haibadi ayasibu sargagi permanent residence oiradra haibasigi matangdani marupsing aikhoi nongmadi taibangpana si thadoktu na chatkani haibasida masida kanana su masibu angakpagum khalloi adubu aikhoi gi asengba mi aikhoi gi manunggi mi oriba thawai asidi matam pumbagi oina hingduna leigani aduga thawai asigi lengdraba panthungani leiribani madudi ishordagi lapna maigi patta matam pumbagi oina lengdana leiba ama natraga ani subadana ishorga loinana matam pumbagi oina lomba naidana nungaina leiba aduna nang aina karamba mafamda leigani haibadu khangba yananaba aikhoi isada leiriba khudam asigi matung ina madu aikhoi yengminasi haibadi nahak natraga ayak ase soidana sargada changadra haibagi khudam singado madu mathang akhoi yengminasi ahan badadi english ta aina thamjabani struggle laina haibadi adomgi punsina kanna mayoknaba natraga hornaba ama haurabra hana haibasini hariba wafam asigi matangda aina sarmonasi hawalakpa matamda galatia pandup 5 gi pada 18 aduda pathok khibado maduda haibado maramdi hakchanggi apamba aduna thawai bu yeknai aduga thawai gi apamba aduna hakchang bu yeknai maramdi makhoina pamba du tawdana ba ani asi amaga yeknaduna mayoknai haina hari aduna masigi struggle kanna hotnaba natraga mayoknabagi thabak ase ngamnanaba aikhoida thawai gi loinabiba thawai gi pangal mathau tari aduna ishor gi lebak aduda asengba nagarik permanent residence oinanaba ishor gi chum haibadi ishor gi stam adu darkar oiribani aduna ishor gi chum haibasidi thawai asengba sini masigi matangda episa pandup amagi pada 300 da asumna haibani ibungo da nakhoina su achumba adugi wa adu haibadi nakhoigi aran khubamgi afaba wapa odu taraduna ibungo da thasu thajaraduna walepagi thawai asengbana nakhoibu chum nambire maramasina aikhoigi nungda masigi thawai asengba se lei haiba madudi chum nambire haiba se karamna khangani karamna mase khoi thajagani masigi paukhumdi pap asi aikhoina entertain tawdraba haibadi pap tawbada aikhoigi nungda haraudraba nungaitaba poklaba pap ka aigagi marakta struggle ama leiraba pap asina nang aibu awaba polum amagumna khallaba natraga pap tawrubagi maramna adomna normal da leithokpa ngamdraba masi oi taradi yamna sengle adomgi nungda thawai asengba lei thawaina wangang bire thawaina adomgi nungda thabak tawri haibase masi yamna sengna khangba yarabani maramdi thawai asengba haibasidi asengbani holini aduna amotpa sengdaba se mahakna tukachei pamde adubu aikhoigi leiriba hakchang asinadi pap asi yamna pamjabani aduna pap tamna hakchang asina chongsinanaba natraga chensinanaba kanna honnabani adubu thawai asengbanadi nungti nimit khudingi nang aibu pap ki thabaksing asidagi sengna leiduna sengdok pinanaba kanna honnabani asengba ama oina aikhoibu hinghananaba honnaba se mahaki apambani
ꯑꯩꯈꯣꯏꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯃꯗ ꯍꯤꯡꯍꯟꯕ ꯅꯠꯇ꯭ꯔꯒ ꯖꯤꯁꯨꯒꯨꯝꯅ ꯑꯣꯏꯍꯟꯕꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯛꯆꯥꯡ ꯑꯁꯤꯅꯗꯤ ꯑꯗꯨꯒ ꯁꯩꯇꯥꯟꯅꯁꯨ ꯅꯪ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗꯒꯤ ꯃꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯞꯅ ꯑꯩꯈꯣꯏꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯕꯁꯦ ꯍꯛꯆꯥꯡꯒꯤ ꯑꯃꯗꯤ ꯁꯩꯇꯥꯟꯒꯤ ꯄꯥꯟꯗꯝꯅꯤ ꯑꯁꯨꯝꯅ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯒ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯌꯣꯛꯅꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯒꯂꯥꯇꯤꯌꯥ 5:17 ꯑꯁꯤꯗ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯊꯋꯥꯏꯕꯨ ꯌꯦꯛꯅꯩ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯑꯄꯥꯝꯕꯗꯨꯅ ꯍꯛꯆꯥꯡꯕꯨ ꯌꯦꯛꯅꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯅꯤ ꯑꯁꯦ ꯑꯃꯒ ꯑꯃꯒ ꯌꯦꯛꯅꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯄꯥꯝꯕꯗꯨ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯅ ꯄꯥꯝꯕꯗꯨ ꯇꯧꯗꯅꯕ ꯊꯋꯥꯏꯅ ꯍꯣꯠꯅꯕꯁꯦ ꯎꯕ ꯐꯪꯏ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏꯅ ꯄꯥꯝꯕꯗꯨꯁꯨ ꯇꯧꯍꯟꯗꯅꯕ ꯍꯛꯆꯥꯡꯅ ꯀꯟꯅ ꯍꯣꯠꯅꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯅꯗꯤ ꯄꯥꯞꯇ ꯂꯨꯞꯇꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯕꯤꯗꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯑꯃꯣꯠꯄ ꯑꯀꯥꯝꯕ ꯋꯥꯍꯩ ꯉꯥꯡꯊꯣꯛꯂꯕꯁꯨ ꯃꯗꯨꯁꯤꯡꯗꯨ ꯃꯈꯣꯏꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯔꯕꯁꯨ ꯐꯠꯇꯕ ꯑꯀꯥꯝꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜꯗ ꯀꯔꯤꯗ ꯌꯦꯡꯂꯕꯁꯨ ꯆꯤꯟ ꯊꯤꯕꯁꯤꯡꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟ ꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯣꯏꯕꯗ ꯅꯠꯇ꯭ꯔꯒ ꯇꯧꯕꯗ ꯃꯈꯣꯏꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯌా ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯁꯦꯜꯗ ꯊꯥꯖꯕ ꯌꯥꯗꯕ ꯑꯣꯏꯔꯕꯁꯨ ꯁꯦꯡꯗꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯣꯠꯄ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯗꯨ ꯃꯈꯣꯏꯅ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯇꯧꯔꯨꯔꯕꯁꯨ ꯈꯜꯂꯨꯔꯕꯁꯨ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯖꯨꯋꯥ ꯁꯥꯟꯅꯗꯨꯅ ꯁꯦꯜ ꯐꯪꯕ ꯌꯨ ꯌꯣꯜꯂꯒ ꯁꯦꯜ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯒꯟꯖꯥ ꯌꯣꯜꯂꯒ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯁꯦꯜ తాꯟꯕ ꯑꯁꯨꯝꯅ ꯂꯥꯟꯅ ꯁꯦꯜ తాꯟꯗꯨꯅ ꯁꯦꯜ ꯐꯪꯕ ꯑꯁꯤꯅꯆꯤꯡꯕꯁꯦ ꯃꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯦꯅ ꯈꯜꯂꯤꯕꯅꯤ ꯁꯦꯜꯕꯨ ꯐꯪꯂꯕꯗꯤ ꯏꯁꯣꯔꯒꯤ ꯕꯣꯔꯅꯦꯅ ꯈꯜꯂꯤꯕꯅꯤ ꯀꯔꯞꯁꯟ ꯇꯧꯗꯨꯅ ꯁꯦꯜ తాꯟꯕ ꯁꯦꯜ ꯐꯪꯕꯁꯦ ꯏꯁꯣꯔꯒꯤ ꯕꯣꯔꯅꯦꯅ ꯃꯈꯣꯏꯅ ꯈꯟꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯁꯃꯥꯖꯅ ꯅꯠꯇ꯭ꯔꯒ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯃꯗꯨꯒꯨꯝꯕ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯞꯇ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯄꯥꯞꯀꯤ ꯃꯤꯅꯥꯏ ꯁꯩꯇꯥꯟꯒꯤ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯇꯁꯦꯡꯅ ꯅꯧꯅ ꯄꯣꯛꯈ꯭ꯔꯕꯁꯤꯡꯅꯗꯤ ꯃꯊꯛꯇ ꯄꯜꯂꯤꯕ ꯃꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯁꯦꯡꯗꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯔꯛꯇ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯑꯩꯈꯣꯏꯗꯤ ꯍꯤꯡꯂꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯄꯥꯞ ꯇꯧꯅꯤꯡꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯄꯥꯞ ꯇꯧꯔꯨꯔꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯕ ꯄꯥꯞꯇꯒꯤ ꯆꯦꯟꯊꯣꯛꯅꯤꯡꯕꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯃꯔꯛꯇ ꯁ꯭ꯇ꯭ꯔꯒꯜ ꯂꯥꯏꯐ ꯑꯃꯗ ꯑꯗꯣꯝ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯤꯡꯕꯒꯤ ꯄꯥꯞꯄꯨ ꯇꯨꯀꯠꯆꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯅꯍꯥꯛ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯇ ꯁꯔꯒꯗ ꯆꯪꯕ ꯌꯥꯕꯒꯤ ꯈꯨꯗꯝꯗꯨ ꯂꯩꯔꯦ ꯍꯥꯏꯅ ꯃꯁꯤ ꯈꯪꯕ ꯌꯥꯔꯦ ꯑꯁꯤꯅꯅꯤ ꯁꯔꯒ ꯆꯪꯕ ꯌꯥꯕꯒꯤ ꯑꯍꯥꯟꯕ ꯈꯨꯗꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯅ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯃꯔꯛꯇ ꯄꯥꯞꯀꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯤ ꯃꯥꯌꯣꯛꯅꯔꯤꯕ ꯄꯨꯟꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯅ ꯊꯝꯖꯕꯗꯣ ꯃꯁꯤꯅꯤ ꯑꯅꯤꯁꯨꯕꯗꯗꯤ ꯒ꯭ꯔꯣꯊ ꯍꯥꯏꯕꯗꯤ ꯑꯗꯣꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯙꯔꯃ ꯆꯦꯟꯕꯗ ꯑꯁꯦꯡꯕꯗ ꯆꯥꯎꯈꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯏꯁꯩ ꯅꯝꯕꯔ 84ꯒꯤ 7ꯗ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯂꯛꯄꯗ ꯃꯄꯥꯡꯒꯜ ꯊꯣꯏꯅ ꯀꯟꯕ ꯍꯦꯜꯂꯛꯏ ꯃꯈꯣꯏꯅ ꯂꯌꯥꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯣ ꯁꯤꯌꯣꯟꯗ ꯎꯕ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯗꯒꯤ ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯀꯥ 4ꯒꯤ ꯄꯗ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯀꯣꯟꯕꯗ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯅꯈꯣꯏꯅ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯑꯃꯁꯨꯡ ꯏꯁꯣꯔꯕꯨ ꯀꯔꯝꯅ ꯄꯦꯜꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯒꯤ ꯐꯪꯈꯤꯕꯒꯨꯝꯅ ꯑꯃꯁꯨꯡ ꯅꯈꯣꯏꯅꯁꯨ ꯆꯠꯄꯒꯨꯝꯅ ꯅꯈꯣꯏꯅ ꯑꯁꯨꯝ ꯍꯦꯟꯒꯠꯅꯅꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯣꯟꯁꯨ ꯅꯣꯟꯖꯔꯤ ꯊꯧꯁꯨ ꯊꯧꯖꯤꯟꯖꯔꯤ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯀꯥ 4ꯒꯤ ꯄꯗ ꯑꯃꯁꯤꯗ ꯍꯥꯏꯔꯤ
ꯃꯔꯨꯞꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪ ꯑꯩꯅꯗꯤ ꯈꯟꯕ ꯌꯥꯏ ꯑꯩꯅ ꯑꯣꯏꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯣꯏꯒꯗꯕ ꯐꯤꯕꯝ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯗꯕꯗꯣ ꯑꯣꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯒꯠꯁꯤ ꯃꯔꯝꯗꯤ ꯖꯤꯁꯨꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯅꯪ ꯑꯩꯅ ꯑꯣꯏꯔꯝꯕ ꯐꯤꯕꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ 100% ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯄꯨꯡ ꯐꯥꯕ ꯃꯇꯤꯛ ꯆꯥꯕꯗꯨꯗꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯃꯗꯨꯗꯤ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯗꯣꯝ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯄꯗꯤ ꯂꯦꯞꯇꯦ ꯒ꯭ꯔꯣꯠ ꯑꯣꯏꯔꯤ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯄꯥꯞꯇ ꯂꯩꯔꯝꯕ ꯄꯥꯞꯇ ꯂꯩꯔꯝꯕ ꯄꯥꯞꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯗꯨꯗꯒꯤ ꯑꯗꯣꯝ ꯅꯥꯟꯊꯣꯔꯛꯂꯦ ꯄꯥꯞ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯇꯨꯀꯠꯆꯕ ꯍꯧꯔꯦ ꯑꯗꯣꯝꯅ ꯄꯥꯞ ꯑꯗꯨꯕు ꯇꯨꯀꯠꯆꯕ ꯄꯥꯝꯗꯕ ꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯣꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯑꯗꯣꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯂꯤꯕꯅꯤ ꯑꯗꯣꯝ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗ ꯙꯔꯃ ꯆꯦꯟꯕꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯁꯥꯕꯨ ꯅꯠꯇꯅ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯆꯥꯎꯈꯠꯄꯁꯦ ꯉꯁꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯈꯖꯤꯛ ꯈꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯥꯎꯗꯤ ꯆꯥꯎꯈꯠꯂꯤ ꯆꯥꯎꯈꯠꯄ ꯂꯦꯞꯇꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯅ ꯃꯁꯤ ꯑꯁꯨꯝꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝ ꯏꯁꯣꯔꯒ ꯂꯣꯏꯅꯕ ꯏꯁꯣꯔꯕꯨ ꯀꯤꯅ ꯆꯠꯄ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯅꯤ ꯑꯅꯤꯁꯨꯕ ꯈꯨꯗꯝ ꯒ꯭ꯔꯣꯠ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯔꯒꯗ ꯆꯪꯕ ꯌꯥꯕꯒꯤ ꯈꯨꯗꯝ ꯂꯩꯕ ꯍꯥꯏꯅ ꯊꯝꯖꯕꯁꯤ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯨꯝ ꯁꯨꯕꯗꯗꯤ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛꯇ ꯏꯪꯊꯕ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯏꯪꯂꯤꯁꯇꯗꯤ ꯂꯨꯀꯤꯡ ꯑꯟꯇꯨ ꯖꯤꯖꯁ ꯍꯥꯏꯅ ꯊꯝꯕꯅꯤ ꯏꯪꯊꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯇꯅ ꯖꯤꯁꯨ ꯈꯛꯇꯕꯨ ꯌꯦꯡꯖꯕꯁꯤꯅꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯅꯁꯪꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯐꯝꯅꯤ ꯃꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯐꯤꯖꯪ ꯑꯃꯁꯨ ꯈꯜꯂꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯍꯤꯗ ꯑꯃꯨꯛ ꯈꯛꯇ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯆꯪꯉꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯔꯣꯍꯤꯠ ꯑꯗꯨꯅ ꯃꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯩ ꯑꯗꯨꯒ ꯎꯁꯤꯟ ꯑꯣꯏꯈꯤꯕ ꯁꯥ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯂꯧꯗꯨꯅ ꯃꯗꯨꯗ ꯆꯪꯕꯅꯤ ꯏꯕ꯭ꯔꯤꯌꯥ 9:7 ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯁꯣꯟꯕ ꯃꯤꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯡ ꯑꯗꯣ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯏ ꯑꯗꯨꯅ ꯁꯦꯡꯗꯕ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯄꯨꯝꯕꯁꯤꯅ ꯄꯥꯞꯇ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯞ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯤ ꯃꯁꯤꯒꯤ ꯐꯤꯖꯪ ꯍꯥꯏꯕꯗꯤ ꯅꯤꯡꯅꯁꯪ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯐꯤꯖꯪ ꯑꯁꯤꯅꯅꯤ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯐꯤꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯔꯕꯗꯤ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯊꯦꯛꯍꯟꯈꯤꯅꯤ ꯑꯩꯈꯣꯏ ꯁꯤꯕ ꯌꯥꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯝꯕꯒꯤ ꯃꯆꯥꯅꯤ ꯁꯦꯡꯗꯕ ꯑꯃꯣꯠꯄꯅ ꯄꯤꯛ ꯊꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯑꯃ ꯂꯩꯔꯤ ꯃꯍꯥꯛꯇꯤ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯎꯁꯤꯟ ꯑꯣꯏꯈꯤꯕꯒꯤ ꯏ ꯑꯗꯨ ꯂꯧꯔꯒ ꯆꯪꯕ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯥꯞꯀꯤ ꯎꯁꯤꯟ ꯑꯣꯏꯕꯤꯔꯒ ꯃꯁꯥꯃꯛꯀꯤ ꯏ ꯑꯗꯨ ꯂꯧꯔꯒ ꯑꯁꯦꯡꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯐꯤꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯑꯁꯤꯅꯤ
Taibangpan pumbagi pap pubiduna cross mathak aduda magi hakchang dagi ina ichel na sinthaduna akhoi pap ki mahut sinbiduna usin oikhibani akhoina phangpham thokpa ishor gi asau badu machanuba jisu gi mathakta ishor na madu pumba thongat pikhi magi wahida hairi mahakpu khongoina hanki ikaiban nang hanki madu singa do jisu gi maral amatta gi natte jisu gi pap ki maramna natte adubu shukna tagi nang aibu nungsiba khakta gi damaktani masigi maram sigi damaktani ishorna taibangpana sida laglambadu nungairaba sarga thadokkhibado masigi damaktani mioiba pumbabu mahaki macha oina amuk hana phangjanabagi damaktani prabhu jisu gi mapantana aikhoina ishor gi macha oiba phangjagadabani aduna i asina aikhoibu sengdokpi bani i tabiba yaudana pap kokloi hana shastra na hairi pap pumna makpu i asina chamthokpi bani aikhoibu dharma chenba oina mangna lawsin bi bani aduna hojikti asengba mafam da changnaba khalamba ningna sangi phijang ado jisu gi cross ki mapana leitre lawthok khare aikhoi khudingna ipa ishor gi aikhoi khudingmangna ipa ishor ga hekta naksinna dona unaba yare mahagi mamangda changba yare lomanai daba phawbagi oina aikhoi ga mahaka leminaba yarabani laibak thibadi hojiki matam asida cheksinninga oiba wafam di kari no aina haragadi ishora madi mioi bagi marakta leiramba changba yadaba samnaba yadaba phijang ado kristan phurup kharana amok ana phijang ado khanjinnabagi thabak tawkhalakpa yauri bani jisugi ina jisuna usin oibiduna segaiduna lawthokraba phijang adubu amok khange honaba kristan khara hojiki matam asida thorakle hairiba kanglub singa sina mi singi chatnabi niti niyom mina semdokpa niti niyom kaya taibangpan bagi haunabi chatna pathap kaya pusillaktuna ishor amasung miyoi bagi marakta phijang ado amuk khanjinnana ba honari adubu aina hajaning badi nang aigi thabakna natraga mi singi chatnabi mi singna semdok sadokpa niti niyom gi mapana madu singa do ngakpagi maramna madu singa do akhona thajabagi maramna akhona aran khubam phangba natte aikhoi gi aran khubam di jisu gi igi mapana ni haiba se thajabiu adom gi kanbiba amasung aran khubam gi damakta usinu oibi khraba yaw macha adu khakta da adom gi miyeng phamada oibiu cross adu khakta da yengsi sinthariba i adu khakta da yengsi aikhoi gi madu khakta da aikhoi gi miyeng thamsi thajabiu madu nang aigi kanbinabagi i ni aina amuk hanna hangjaning badi adom jisugi i na sengdok labra jisugi i aduna adombu khanjil halibra masigi lemna pibiriba khudol ase adomna lawsil labra karigumba adomgi paukhumado natte lawsindri haiba oiragadi lakpiu ngasimak hojikmak jisugi ngakpiba magi thojan biba se lawsinbiu lomanai daba punsi ado phangbiu mathakdagi ontaragliba natraga nongthakdagi taragliba mi amada asa pibiriba parachute ado jisu asini adomna kanbiba phangba pamlabadi jisu khaktada yengbiu marupsing ati haiba yaba mayam ama leirabasu ngasi aina panjariba point ahum struggle growth amadi looking unto Jesus hairiba ahumase ngasi khudam ase adomgi punsida yauragadi adomda sargada changba yabagi khudamdu leire haina haiba yarabani tamina khraba ibungo mahaki wahi ase tajariba ikhoi mayamgi mathakta ibungona bor pinabiba oirasanu amen.